UNC na sinduna naga furup amasung miyamgi achauba rally sing chatkhre. India laingak na cookie sing da separate administration pikhrabade naga sing na tumin na laithokloi. Cookie sing na Manipur da tongan be administration ama demand tawriba se. India laingak na naga sing ga mangjong na tanaram da na pithokhrabade. Lam mapu oiriba naga sing na kaidongnung da tumin na laithokloi haina. Chandel Naga People's Organization ki President David Boyes na phongdorokle. Haukiba kumza lising ani taraga mangagi August ahumda India laingak amasung NSNIM gi marakta tawnakiba Indo-Naga Framework Agreement ta yumpham oiraga hauzik leriba Indo-Naga political issue asige waroisin pura uhaiduna United Naga Council na Manipur gi Naga taba district singda sanction kiba khongjang gi saruk ama waina Chandel district ta pangthokpa miyam gi khongchatta wafam asi David Boyes na phongdokiba nei mahak na hai Naga na taliba demand ga cookie sing na taliba demand ga yamna khenai cookie sing na Indian Constitution gi manungda tongan ba administration tan banai aduga Naga sing na ningtamba tan banai aikhoi di isa gi lam leijaba phurup nei cookie sing na aikhoi gi lam makhoi gi ni hairakpada aikhoi na kaidongnung da yaroi state asida thokle ba irang asigi waroisin purakna ba hona bada semjin sajin ba puwari ama de aran ba document sing da yumpham oiraga waroisin purakna ba hona roida banai thokli ba irang asi laingak na Manipur da NRC chana halam labade thoklam da basu yai aduba hojikte irang thokrabani na tungkoina chanaba yaba waroisin ama laingak na singadabanai madugi ona tainabada Naga singi lam cookie singda pithokpagi mawongda tongan ba administration pikhrabade Naga singna kaidongnungda yengduna leiroi haikhe mahakna hai ngasigi khongchat ase sahi kunga taruk surba Naga singi isu asi athuba matamda waroisin puraknabagi demand da satpanai center da leiriba laingak na Naga singi demand asibu matam gi oina yana ba chatpagi mahutta sabsaba solution ama athuba matamda pubira uhai khe ngarangi miyamgi khongchat adu Chandel DC gi office complex yauraba matung DC M Rajkumar gi khuthangda India gi prime minister da memorandum ama pisin khe memorandum aduda Indo-Naga political issue ase athuba matamda waroisin purakna ba amade Manipur da khundari ba topa phurup ke issue loisina ba hona bada Naga gi lam sokpa yaroi haibana chingba wafam sing yaure